Macha Chatarakpada Wahengbam Nipa Macha Gumba Luchingba Amana CM Oiramlabdi Thokliba Irang Asigi Waroisin Puraklamgani haiba Lukhoigi Ufam Thamjage State Asigi Chief Minister Oiramba Wangoi Asigi Mihut Wahengbam Nipa Macha Gumba Pukningda Leitup Lekoi Leitaba Iting Tingna Wangangba Mahakumba Amana State Asigi Chief Minister Oiramlabdi Hauzik Thokliba Mitay amasung Kuki Purup Anigi Irang Asigi Waroisin Puraklamgani haina BJP gi ex MLA Oinam Lukhoina Pongdorokre State Asigi Chief Minister Oiramba Wahengbam Nipa Macha gi Taragumdoi Suba Laikidabagi Common Ama ngase Wahengbam Nipa Macha Memorial Trust na sinduna wangoi Wahengbam lekaida leiba laikhidrabagi yumda pangthoki thauram aduda laikhidrabaga loinaramba ex minister Dr. Moirangchem Nara wangoi municipal council gi ex councillor Oiramba trust asigi president W Basanta senior citizen for society wangoi chapter gi KH Sharatna dice member sing oina saruk yaki Wahengbam Nipa Macha na hingingai matamda mahaka loinaramba mi kayasu ngasigi thauram aduda saruk yaki laikhidraba Wahengbam Nipa Macha gi yumgi ingkhol manungda leiba pura amasung mahaki photo da hai lai katuna ikai khumnaba utpaga loinana laikhidrabagi thawaina mapugi manakta ingna chingna lairunaba saruk yakiba miyamna minute ani tumina leptuna thongnikhi laikhidraba Wahengbam Nipa Macha na masa sakna loina rakhiba hanagi minister Oinam Lukhoina laikhidraba Wahengbam Nipa Macha gi political gi lamasida mahakna toramba thabak sing amadi mahaki matik magunbu ngasigi thoram aduda singthabaga loinana miyamda pogdomki Lukhoina haiki laikhidraba Wahengbam Nipa Macha politician ama oiragasu hauziki matamgi oiriba politician singumna yamna diplomatic oiba adu natte haigadaba wa aronba thamdana dong haiba miyamgi aningba amasung apamba khangna achumbagi damakta thauna laina thabak tarongkiba misak amani mahakumba amana hauzik state asigi chief minister Oiramlabdi hauzik thokliba irang asigi Waroisin yamna nganna Puraklamgani mahakna chief minister oiringai matamda Churachandpur da kuki amasung paitegi marakta akanba irang thoktuna misi mina kaya thokki haidiba irang adugi sangtainanaba mahak masa yauna Churachandpur da chattuna kayarak hanar honakhi matam adugi kuki amasung paiti anigi MLA singna phawba magi purup singda support toksinaduna khulaina chingba gari singda honduna pibagi thodok phawba laikhi matam adu da chief minister Oiramba Nipa Macha na purup anigi luchingba singda irang adu lusinana bahaibada yadabadagi Churachandpur da leiriba Manipur police amadi central force punamak loina lokthoklaga irang asi khamalaroi nakoi masel loina angamba hatnaro aduga angamba aduna lehrosunu haiba wafam thambadagi kuki amasung paitegi irang adu makhatana lusinki hainasu Lukhoina phongdokhi matam amagi politician singi marakta amaga taksi kaksi naina ruling amasung opposition haiba khaidana yamna nungsinana loinaramba mahakna Nipa Macha gi matung ilakpada theknakhi adubu hauziki leinariba politician sing asidi migi mamit kokthoklaga masada panchingani haibagi pibamda loina leire masi lebak asigi oinade yamna lebak thibani hauziki matamgi politics ta yawge haiba taragadi yamna haisingba lakpa phoiba ngamba amasu mathau tare madu ngamba adubuna ahiba politician ni hainaraba matamni hainasu Lukhoina phongdokhi Lukhoina wangoi ACG mihut ama oina leiringai amadi mahakna matam khara state ki minister oiringai da constituency amadi terasigi toramba sakot thorangi thabak singi matangda su mahakna ngasigi thoram adu da phongdokhi laikhidraba mahaki mapabung sakpa Wahengbam Nipa Macha na mangjaramba mang thabak oina di onthokpa ngamkhidraba ama hairagadi hauzik Imphal West ase yamna chawba amadi mi khwaidagi sukungna taba district ama oiri maramaduna administration da hena khudongsa nabagi damakta wangoi yauna thangnariba AC khara punchinaraga tonganba district ama ohenanaba hotnaba haibase mahaki oinasu pandamni haina Lukhoina phongdokhi ngasigi thoramadu da saruk yakiba hanagi minister Oiramba Dr. M Narana mahakna Wahengbam Nipa Macha na hingaida loinarambagi Waroisin pawdamladuna Wahengbam Nipa Macha na laikhidraba matung asida mahaki magun ase nongmagi hingalakli miyamgi luchingba ama oiragasu mahak naha amadi ahal haiba khaidana punamak loinaba ngambagi gonchenba luchingba amani haikhi thoramaduga iroinana handakta haidokiba Council of Higher Secondary Education Manipur na lawkiba Higher Secondary Examination da wangoi AC dagi art stream da ahum suba position lawkrabi yumnam huidrom dagi sagol sem inunganbi amasung science stream da taraganitoi suba position lawrakhibi chamurau dagi any mutumda memento amasung cell gi manasu Lukhoina kusinaki AC asigi ahal oiraba mi tarada all age pension gi kaching chu kusinaki ngasi Wahengbam Nipa Macha gi laikhidabagi kumona siga mari leinana Lukhoina mongsangai de leiba all age home da leidiba inmate singi damakta cheng hawai amasung atai chana thaknaba polam sengsu peki hairi Macha Chatarakpada Indo-Pacific Dialogue ki Manipur chapter pangthokre hairi thasigi tang tara amasung taraga mathoida US Consulate General Kolkata na Observer Research Foundation ORF ka kusanaraga hauzik chathariba US government na funding tawba project US Strategic Framework for Indo-Pacific Northeastern Dialogue ki Manipur chapter pangthokre hairi masigi dialogue ase thatara nipan gi project asigi saru amani masina US Indo-Pacific Strategy gi bab tahangani amasung President Trump gi lengak makhada US India partnership ki
kutangda lalon itik lambi thong amadi economic growth ki khumang soksinanaba thong hangani hairi hauzik chatariba US government na phanthadaba project asigi Manipur chapter asi US na mamangda Meghalaya Assam amasung Sikkim da pangthokrabani project asina India gi awang nompokta Indo Pacific ki damak policy amadi US strategic framework ki matangda khana nainagani masina US India gi mateng pangnabagi kutangda region asida lalon itik lambi thong amasung economy gi phibam phagathanbada lawriba thodang adu khanagani haiki Macha satharakpada nungthil pawse ki chifong ama oiriba kanglaipak ki meradagi lakhotcharaga thamjige Manipurda khundariba yelawmising masak takpa leirik MMTU na phongduna miyamda pangangadawri Mitei Maitai Tribe Union MMTU gi research amadi documentation cell na puthokpa a memorandum for inclusion restoration of Maitai community in the list of the scheduled tribes of Manipur hairiba leirik asi lakliba July 18 gi nungthil pung ani taba matamda DIPR gi auditorium hall da pangthoktuna miyamda kushinaragani haina MMTU gi cholamana phongdorli sirolasina hai leirik asi MMTU R&D cell gi chairman hanagi MU gi na acting vice chancellor oiramba professor K Jugindro Singha gi lamjing makhada puthokpani leirik asida Maitai na Indian constitution yauduna scheduled tribe oina lepham toi haibasi leiriba historical memorandum na chapchana praman tawduna uli leirik asida yauriba document amasong Waroisin asi ariba matamgi dabargi Ware British matamgi ariba document tongan ba mapalamgi archive tagi khongolakpa document singni leirik asida Manipurda mitop miancha sing logi wangmada kamdongna sangsilakibagi haibagi historical gi oiba tangkak kayasu mayek sengna palli hairi leirik asina Manipurda khundariba yellow purup singi marakta nungsi chanana leminabagi pandam purup singi masa gi nat lainingak thamba manaba khunai amagi socio economy amadi political gi oiba wakhalon cheng phongdokli asigumlaba leirik phongbagi thoromasida Manipurda leiriba miyam maruina lebak khunai gi tawdang lobiriba CSO singna saruk yabiu haina MMTU gi chirolasina appeal torokli Macha satharakpada nungthil pawse gi chifong ama oiriba kangla pawdagi lakhotcharaga thamjage kangluk ki irangna maram oiraga Churachandpur da medical supply amasung essential commodity phangdabagi awaba mayoknari hairi hauzik thokliba kangluk ki irang asina maram oiraga Churachandpur district ta medical supply amasung essential commodities sing marang kaina phangdabagi awaba kaya mayoknari maru oina irang asina maram oiraga national highway sing da free oina gari sathok sasin yadaba amasung hauzik thokliba landslide asina su achabu maram ama oiri pawasina makata na hairibana Churachandpur district hospital gi oina su hauzik cardiologist amasung neurologist na chingba special doctor singi award palairi maru oiba testing equipment sing su maintenance amasung supply wat pana awaba kaya mayoknari irang asina maram oiraga Churachandpur district ta medical supply sing shortage oibana aruba anaba kaya amadi hena khudong thiningai oiri handakta su ikui kuidana Churachandpur gi new jobeng belesta huina chikpada misi mina kaya amasu yaukre masina Churachandpur district ta hauzik medical assistant sing yamna mathau tari national highway 2 Impal Dimapur lambi amasung national highway 37 Impal Jiribam lambi asisu mapung phana free oina chatpa yade masina maram oiraga Mizoram gi Aizawl dagi Churachandpur district tamna hidak langthak yauna nomagi tangai phadaba polong kaya posilakna ba khonabada logical challenge amasung transportation cost asi ka hena wangmana potching gi mamal ka hena wangkhalakpa amasung marang kaina phangdabagi achoba marama oiri masigi chu mathakta lambi sing asida chachokasin tawbada security gi oiba nunangningai oiba phibam kaya amasu leiri maramaduna hiramasida state amasung central government ki mieng changduna health care amasung basic necessity sing da award pa khudongsa daba kaya leiri ba si kona na bohoda biu haina Churachandpur gi Khunjasing na media da phongdorokli